ꯏꯗꯤꯅ ꯃꯤꯖꯣꯔꯥꯝꯗ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯍꯋꯥꯂꯥꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃ ꯔꯦꯗ ꯆꯠꯊꯗꯨꯅ ꯍꯦꯔꯣꯏꯟ ꯀꯦꯖꯤ 4 ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.41 ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯏꯗꯤꯅ ꯃꯤꯖꯣꯔꯥꯝ ꯑꯁꯤ ꯅꯣꯔꯊ-ꯏꯁ꯭ꯠꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗ꯭ꯔꯒ ꯀꯣꯔꯤꯗꯣꯔ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯃꯤꯔꯝꯗ ꯊꯥꯗꯣꯛ-ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯍꯋꯥꯂꯥ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯅꯦꯠꯋꯥꯔꯛꯀꯤ ꯃꯀꯣꯟ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯃꯁꯤꯒ ꯂꯣꯏꯅꯕ ꯍꯋꯥꯂꯥ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯅꯦꯠꯋꯥꯔꯛ ꯆꯂꯥꯏꯔꯤ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯑꯃꯁꯨꯡ ꯑꯥꯏꯖꯣꯜ ꯌꯥꯎꯅ ꯑꯁꯥꯝꯒꯤ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁ꯭ꯔꯤꯚꯨꯃꯤ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯗꯕꯥꯗꯇ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯑꯦꯛ 2002ꯒꯤ ꯃꯈꯥꯗ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯠꯇꯗ ꯔꯦꯗ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯖꯣꯔꯥꯝ ꯄꯨꯂꯤꯁꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯈꯤꯕ ꯑꯦꯛꯁꯟꯗ ꯍꯦꯔꯣꯏꯟ ꯀꯦꯖꯤ 4.724 ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.41 ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 6 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯏꯗꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯒꯠꯈꯤꯕꯗꯒꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯀꯤ ꯃꯔꯛꯇ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯊꯥꯗꯣꯛ-ꯊꯥꯖꯤꯟ ꯇꯧꯕ ꯌꯥꯎꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯍꯋꯥꯂꯥ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡꯒꯤ ꯅꯦꯠꯋꯥꯔꯛ ꯑꯃ ꯆꯂꯥꯏꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁ꯭ꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯐꯥꯔꯝ ꯈꯔ ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯇ ꯕꯦꯖ ꯇꯧꯕ ꯀꯝꯄꯦꯅꯤ ꯈꯔꯅ ꯁꯦꯜ-ꯊꯨꯝꯒꯤ ꯑꯣꯏꯕ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯒꯨꯖꯔꯥꯠꯇ ꯕꯦꯖ ꯇꯧꯕ ꯀꯝꯄꯦꯅꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯁꯨꯗꯣ ꯏꯐꯤꯗ꯭ꯔꯤꯟ ꯑꯃꯁꯨꯡ ꯀꯦꯐꯤꯟ ꯑꯦꯟꯍꯥꯏꯗ꯭ꯔꯁ ꯍꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯗꯨꯒ ꯍꯋꯥꯂꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄꯩꯁꯥ ꯊꯥꯗꯣꯛ-ꯊꯥꯖꯤꯟ ꯇꯧꯏ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯗ꯭ꯔꯒ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯄꯣꯔꯁ ꯕꯣꯔꯗꯔꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯨꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯗ꯭ꯔꯒ ꯑꯣꯏꯅ ꯁꯨꯡꯗꯣꯛꯂꯕ ꯃꯤꯖꯣꯔꯥꯝꯒꯤ ꯈꯨꯠꯊꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯥꯔꯀꯣ ꯍꯋꯥꯂꯥ ꯑꯣꯄꯔꯦꯇꯔꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯌꯥꯎꯅ ꯑꯁꯥꯝ, ꯃꯤꯖꯣꯔꯥꯝ, ꯅꯥꯒꯥꯂꯦꯟꯗ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯗꯦꯜꯂꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯦꯁ ꯗꯤꯄꯣꯖꯤꯠ ꯌꯥꯎꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 51.8 ꯗꯤꯄꯣꯖꯤꯠ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯗꯤꯁꯦꯝꯕꯔ 4ꯗ ꯔꯁꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯗꯧꯔꯤ꯫ 42ꯁꯨꯕ ꯏꯟꯗꯤꯌꯥ-ꯔꯁꯤꯌꯥ ꯑꯦꯅꯨꯑꯦꯜ ꯁꯝꯃꯤꯠꯇ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯗꯤꯁꯦꯝꯕꯔ 4ꯗꯒꯤ 5 ꯐꯥꯎꯕ ꯔꯁꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯛꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯦꯕꯥꯎ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ 43ꯁꯨꯕ ꯏꯟꯗꯤꯌꯥ-ꯔꯁꯤꯌꯥ ꯑꯦꯅꯨꯑꯦꯜ ꯁꯄꯣꯔꯠꯇ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯎꯅꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯦꯒꯦꯟ ꯑꯃꯁꯨꯡ ꯑꯥꯏ ꯍꯦꯃꯣꯆꯟꯗ꯭ꯔ ꯌꯥꯎꯅ ꯑꯦꯅꯤꯒꯤ ꯁꯤꯡꯒꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯅꯕ ꯑꯒꯔꯇꯂꯥꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯊ-ꯏꯁ꯭ꯠꯀꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯁꯦꯟꯇꯔꯅ ꯂꯨꯝꯅ ꯂꯧꯗꯕꯒꯤ ꯃꯇꯥꯡꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯊꯦꯡꯅꯅꯕ ꯋꯥꯟ ꯅꯣꯔꯊ-ꯏꯁ꯭ꯠ ꯌꯨꯅꯤꯇꯤꯒꯤ ꯃꯈꯥꯗ ꯁꯤꯡꯒꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯅꯕ ꯉꯔꯥꯡ ꯑꯒꯔꯇꯂꯥꯒꯤ ꯑꯁꯇꯥꯕꯜ ꯒ꯭ꯔꯥꯎꯟꯗ ꯅꯣꯔꯊ-ꯏꯁ꯭ꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯄꯕ꯭ꯂꯤꯛ ꯒꯦꯗꯔꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯘꯥꯂꯣꯏ, ꯅꯥꯒꯥꯂꯦꯟꯗ, ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯗꯥꯔꯖꯤꯂꯤꯡꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯥꯔ.ꯀꯦ. ꯃꯦꯒꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ ꯑꯥꯏ ꯍꯦꯃꯣꯆꯟꯗ꯭ꯔꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯦꯘꯥꯂꯣꯏꯒꯤꯅ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯦꯟ.ꯄꯤ.ꯄꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯝꯁ ꯄꯤ.ꯀꯦ. ꯁꯪꯃꯥ, ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯑꯁꯥꯝꯒꯤ ꯐꯥꯎꯟꯗꯔ ꯗꯥꯅꯤꯑꯦꯜ ꯅꯪꯊꯥꯁꯥ, ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯃꯥꯍꯣꯂꯨꯃꯣ, ꯏꯟꯗꯤꯌꯟ ꯒꯣꯔꯈꯥ ꯖꯟꯁꯛꯇꯤ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯖꯣꯏ ꯎꯗꯔꯋꯥꯜꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇ꯭ꯔꯤꯐꯥ ꯃꯣꯊꯥ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤ.ꯀꯦ. ꯋꯥꯡꯈꯋꯥꯜꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯔꯊ-ꯏꯁ꯭ꯠꯇ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯔꯊ-ꯏꯁ꯭ꯠ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯔꯊ-ꯏꯁ꯭ꯠ ꯔꯤꯖꯟ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯣꯔꯊ-ꯏꯁ꯭ꯠꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯦꯘꯥꯂꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯀꯦ. ꯁꯪꯃꯥ ꯑꯃꯁꯨꯡ ꯇ꯭ꯔꯤꯐꯥ ꯃꯣꯊꯥ ꯄꯥꯔꯇꯤꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯗꯌꯣꯠ ꯕꯤꯀ꯭ꯔꯝ ꯃꯅꯤꯈ꯭ꯌ ꯗꯦꯕꯕꯔꯃꯥꯅ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯤꯡꯊꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯐꯝ ꯑꯗꯨꯅ ꯅꯧꯅ ꯁꯦꯝꯂꯕ ꯋꯥꯟ ꯅꯣꯔꯊ-ꯏꯁ꯭ꯠ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯟꯇꯤꯇꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯒꯔꯇꯂꯥꯒꯤ ꯑꯟꯊꯥꯕꯥꯜ ꯒ꯭ꯔꯥꯎꯟꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯤꯄꯜ ꯒꯦꯗꯔꯤꯡ ꯑꯗꯨꯗ
Northeastki oiba wafam kayagi matangda khanaki panba yabadi haukiba November 3 dagi New Delhi da pangthokiba pawgi mifam amada Meghalaya Chief Minister su oiriba NPP gi President Conrad K Sangmana Northeast da lairiba issue kaya asi thengnanaba region asida lairiba regional political parties sing asi amatoina punsinaba mathau tare maruina Northeast da lairiba community singi marakta tokhai tanaragliba kaya asi achoba singnaba ama oire maram aduna ikhoigi oiba punba kholaw amaga amata oina issue sing asi thengnaminaba mathau tai haina phongdokhiba adugi makha tarakpa oina ngarangi mifam adu pangthokibani. Nepalgi anauba seljekta Indiagi lam makhoigini haiba map yaurakre. Nepalgi Central Bank na nauna puthokpa lupa chama chatpigi seljekta Indiagi lam makhoigini haina claim tauba map yaurakre. Kalapani, Lipulek amasung Limpia Duran na chingba yenariba lamgi saruksing Nepalgi ni haina claim tauba map adu anauba seljekta hablakibani. Yenariba lam asigi matangna Nepal na hanba oina chahi mangagi mamangda claim taurakpa laikhrabani. Nepalgi anauba map adu seljekki Mayai thangba sarukta habli hiramasigi matangna Nepal Rashtra Bank NRB gi spokesperson Guru Prasad Paudel na haiki lenga ki waref matung ina anauba lupa chama chatpigi seljekta map adu yahonbani. China gi Bank Note Printing and Minting Corporation na namba lupa chama chatpigi anauba seljek million chahom lom laibak aduda sijinnaba haurai kumja 2020 da India na yetnariba lamgi saruksing asi yawba anauba map ama phongkhraba matungda Nepal na su chap manaba mongda hariba lamgi saruksing adu makhoigini haina utpa map ama phonglakhibani hari nauna thong saba haudrabadi December 2 dagi Imphal Ukhru lambi thingjilagani committee PMJSY gi makhada iril Tureldagi iril Turel gi huidrom amadi sekta lanaba saba thong December ama fawgi manungda loishindaba thabak haudrabadi December 2 dagi Imphal Ukhru lambi kaibi lambi thingbagi khongjang hauragani haina bridge Construction Demand Committee Iril River Huidrom Sector gi convener Yungkhaibam Bosanna Paumisingda phongdokre ngasi saba horamlaga loishindana lairiba thong asigi manakta Paumisinga unabada Bosanna makhata na hai PMJSY Phase 11B2 2017-2018 gi makhada saba RCC Bridge asi kumja 2019 dagi saba horakhibani Maintenance ki senfam yauna kai thokraba thong asigi nongmotada uref uyung taminakhiba itham nungoi gi thongdi chahi anirongi mamangdagi lanba hokre Huidrom sekta gi thong asina machi lengdana lairi nauna sarakliba thong asigi manakta lairiba hanagi suspension bridge ka hena fibam sokpana lanthok lansin tawbada khudong thiba thokadra mipaina rehaiki Private University sing pangling da lingkhat narakpada Supreme Court faw ngakre Private University sing kamdauna chalaibagi lingkhat pano haibagi report pikhalaknaba Supreme Court na khangankre Laibasigi tongan-tonganba mafamsingda matau karamna private university panglingda lingkhalaklibanno haibagi matangda mapung fawa affidavit ama pikhalaknaba Supreme Court na Central Government State Union Territory amadi University Grants Commission UGC da khangankre affidavit aduda private non-government amasung deemed to be university sing matau karamna lingkhatpagi kari khudong chaba phangbagi amasung mathau tawbagi mawong karino haibadu mayek singna palakadabani haidi mama mapa oiba singna macha singbu selsangna private university kayada mahai tamhanbagi chatnabi ama lerakli ngai cherakta Supreme Court ki wafam asi phongdorakpani Noida da laiba Amity University da tambi Aisa Jain Kaubi Mehere amana mahaki maming official record ta onthokpinaba haijarakpada ayaba piraktabadagi Supreme Court yawraklaba matungda Court na private university sing da miyeng chongba horakhibani Supreme Court na mari leinaba sing da thakiba notice ta palliba maru oibu wafamdi hariba private university asi matau kamdauna lingkhalibano mari leinaba authority na matau karamna private university lingkhatnabagi ayaba piribano private university na kari karamba khudong chaba phangbagi haibasini tongan ba state amadi Union Territory sing da lariba private university sing kanana lingkhatlibano haibadugi matang da sumarik chumba report ama pikhalaknaba khanganki University Grants Commission da pikhiba yathang amada court na haiki university ama lingkhatpada kari karamba machak mathum sing mathau tabage haibadu mayek singna khangalakadabani private university sing na fangliba khudong chabadu gi matang da su mapung fawa report ama UGC gi chairman masamakna pikhalaknaba court na yathang pikhi UGC gi oina university sing da mahiroi sing ming channabaga mari leinana semkhiba kanglon adu private university sing da su chapchana chatnabra matik chaba staff sing mathau tohanbra haibadu su mayek singna khangalakadabani hairi private university ayambana sendong su tandaba mangsu manghandana chalaibagi mongda advertise tawribasi tasengna chumba wafam la haibadu khangalakadabani haribo wafam sing asi Union Cabinet Secretary State amadi Union Territory pumnamaki Chief Secretary sing amasung UGC gi chairman masamangna affidavit amada mayek singna paukhum pirakadabani atay atopa makha taba officer singna maut silaga paukhum pirakpa yaroi haina mayek singna khanganki angang da supak sana wakhal leina naba thengnare expert ka hena chahi nauriba angang singda su khudong thingai oiba mawong da pungning wakhal gi laina nabagi chang wangkhalakle haina All India Institute of Medical Sciences AIMS ki expert amana phongdokre
Institute asigi Psychiatry Department ki Professor Dr. Rajesh Sagar na haiki haukiba chahi 15 gi manungda India gi oina chahi nauriba angangsingda pungning wakhal gi laina nabagi chang saruk anirom hengalaglei. Lancet Psychiatry da fonglakpa study amagi report na hai kumja 1990 dagi kumja 2017 fawbada chahi nauriba angangsingda pungning wakhal gi laina nabagi chang saruk anirom hengalaglei. COVID-19 gi laichal loikraba matungda amuk hena khongjel yangna laina asi nabagi chang hengalakpa thengnaki. Leiba asigi tongan mafamsingda chahi nauriba angangsingna suicide tawbagi thodok toina tholakpagi matangda report asina hai angang amana masagi chahi ama surakpadagi taraga mari fawbagi manungda ka hena cheksinba mathau tai chahi matang asida leiriba angangsingda mahai tambagi arumba potlum amate thonggatpibaga loinana matamgi awanba matungina mobile phone ka hena sijinaba amasung atay atopa maram kaya marumna pungning wakhalgi fibamda akaiba thoalai. Imung ayamada mama mapa animak thabak chatpa maramna angangidamang matam kaithokpa ngamdabagi mawong ama uba fangli. Imung manunggi thabakta yelaktanabani haiduna pikliba angangda mobile phone ama piraga sanahanbanasu khudongchadaba kaya marum thoalai. Chahi nauriba angangsingna matam sangna mobile phone sanaduna leirabadi taibangda sengba oina thokliba thodok wathoksingna pungning changba ngamlakte oirakliba fibam asigi matangda Dr. Rajesh Sagarna report amada hagi chahi nauriba angangsing butungi afaba citizen ama oihannaba honabada ojasingi thodang yamna chawi. Class amada angang 30 dagina 80 fawba tambagi manungda karamba angangna karamba hiramda sonthana leibagi haibado ojasingna ningthina khangi. School da leiringai matamda ojasingna angangi pungning wakhalgi fibam fagarhanaba anau lawsing kaya pibagi tangai fadaba lei. Pumna asigi mathakta ojasingna mama mapa oibasinga toina unaduna angang amabu matau karamna afaba mi ohengadage haibagi matangda parent teachers meeting toina pangthokpagi tangai fadabasu lei haina Dr. Sagarna makhatana phongdokhi. UG singna border pillar 87-88 manaki AR gi TOV da landarakpada personal ama sire mari soklei. Ngasi ayu angan bapung mari ga makhairom tarakpada Technopal district ki manung chaliba Myanmar ga taina bangamkhai paring da yungba border pillar number 87 amasung 88 ki mayokna badalaiba saibol khul ga taina ba yongpok pi haina khangna ba mafam da hangba ahum suba AR gi camp da khusukulai matik chana paiba UG group amagi cadre singna chatharakhiba kanba attack ta AR gi personal ama sire ga mari soklei hairi. Attack asigi matang da pause sina AR gi maikai digi fangba pauna haibada attack chatharakhiba UG sing aduna maikai ani khangawdana bom amadi nongmaina chingba kapsinduna landarakhibani. AR gi maikaidagi sukhud hanbadagi nakalani gi marakta pungkhaya marom khud thongna ki hari thogdok thokraba matungda AR gi ahenba forcing changsilaktuna border pillar 87 gi akoibada thihumbagi thabak chathaki adubu attacker sing adudi Myanmar gi ngamkai lansinduna nanthokre hari. Attack asida soklaba singdi Naib Subedar Shankar Ram oi thangba khuningthau amadi khuyada sokpa fibam khara luna soklaba rifleman adugi mamingna Adepura Kis kawi mahangna ningjol da sokpani aduga rifleman Sanjeev Kumar amasung rifle wireless operator Pravin Singana mathang china ye thangba khutsa amasung oi thangba khutta sokpaga loinana kok amasung aksam da sokpani hari. Attack adu UG sing aduna border pillar number 85 amasung 86 ki marakta gi changsilaktuna chatharambani haibasu khangba ngamle hari. Adumoina ma Assam Rifles ki maikai digi official oiba report fangdrabasu soklaba personal mari leimakhongi military hospital da purakpada attack asida leikidraba personal amagi hakchang su purakhi. Adumoina ma mahaki maming matha khangmangam kidri hari panba yabadi chahi sege September 18 gi numidang jasu UG singna nambol saba leikai mapada 33 AR gi 407 truck amada chatharakiba attack da subedar amaga rifleman amaga siraga driver yauna rifleman mari sokhibani. Handaki sangai festival da Manipur Police Housing Corporation Limited sukyaw yawhandriba karigino Miyam gi lupsing amasung IDP sing na boycott kya kan makhongjang jangsilaklabasu mangjong na lepkhibagi matungina Manipur lengang na sinduna thasi kunga mathoi dagi chatharakliba taragani thoi suba Manipur Sangai Festival 2025 ki thabak thoram amatada Manipur Police Housing Corporation Limited MPSCL bu inthok tuna thambagum na sarugya handriba karigino haiba wafam hangnarakle. Handaki festival asida miyamna phongna uribadi lenga ki makhada leiba loisang kharana khusamna duna festival asibu maipangna pangthongna basarugyari haibasini. Loisang sing asigi manungda trade, commerce and industries, art and culture, tourism na chingba loisang sing khusamna na sem sarakpada natuna sarugyaraklibani. Adubu kumza 2022 da pangthokiba taragamathoi suba Manipur Sangai Festival gi damakta Moirang Khunau da lupa crore 57.66 rom changna Ethnic Park fawba Semgat sagat khiba cooperation asibu handaki festival asida sukyaw yawhandriba karigino haina hangnarakpani. Cooperation asina Moirang Khunau gi puwari oihauragadaba Ethnic Park asi semgat sagat khibaga natana Manipur gi puwari ga sagonariba kharasu maipangna semgatpa ngamkhibani. Hariba thabak sing adugi manungda Kanglagi nongpok thong yauri aduga Moirangi INE complex na chingbasu yauri. Adubu handaki festival asi mamangna pangthokiba festival singdagi hena pak chawna pangthokani haina lengana phongdokhrabasu cooperation asida makhala matagi thaudang sinadriba karigino haina hanglakpani. Hiramasagi matangda pause sina khongol lirubada thengnarakpadagi
Haigangi Marjing Polo Statue amasung Ropeway Fauba Festival asigi manung chana konsen baga loinana matam kharagi mamangdasu haingang pata Manipurgi indigenous masana amasu oiriba arambai langbana chingbagi thoram sing pangthok Kivanina cooperation asigi maikaidigi festival asigi damak yengladuna semjin sajinduna hena masak fajahanna bahona bagi thabak machin mai muba fauba haururabani hairi adum oinamak lainga ki maikaidigi cooperation asida festival ga mari leinaba thabak thoram singi miyeng amata thamlaktabadagi cooperation gi maikaidigi samjin sajinning ba kaya leirabasu makut pununa leirakpaga pangkhak oirakpani hairi maram sing asina hojik state asida chana haliba president rule gi lainga na cooperation asida karama miyeng thamlibagi haibigi wahang su thorakle hiramasagi matangda pauche sina thajaba yaba mafamdagi fangba pauna haibada Hojik Chief Secretary Oriba Dr. P.K. Goel gi mamangda Chief Secretary Oiramba Prasanta Kumar Singana maki matamda Manipur Police Housing Corporation da akanba mieng thamduna corporation asina pangthokadaba thabak thoram sing adu Home Department gi makhada laiba Manipur Police Department gi oiba thabak thoram sing khaktama pangthokadabani atopa thabak singna state asigi lairiba atai work agency sing na chingbada pigadabani haibigi akanba instruction ama piramba laibra haibigi wang thengnare corporation asigi mathangda anauba thausil asimak Chief Secretary Oiramba P.K. Singana kari karamba maram singdagi haudoktuna thabak oina chana hannaba honaramlibano haina hangnabasu leiramlei Moirang Khunaugi Ethnic Park semgot sagat khibadana chana atopa saknairaba structure kaya sumai pakna semgot sagat pangam khiba corporation asigi managing director da Akang na lupa crore kharagi chang fawbagi thabak sing namhangna ayaba piduna pangthok payhalabasu lupa crore mangagi mathakta changgadaba thabak singgidi Chief Secretary na chairman oiba board amana khannaba amasung yengsinbana chingba thabak sing pangthoklaga watup nabagi chatnabisu leiri hari loinana hana Chief Secretary Oiramba P.K. Singagi matamda cooperation asiga mari leinaba thabak singi matangda Lokala matharang sing adu hojiksu machi lengdana leirakpadagi cooperation asida stelenga ki maikaidagi sinafam thokpa thabak thoram sing ayamba sinarakta bra haibagi wangsu leiramki khwaidagi ngaklibadi puwariga sagonarakpa kanglagi nongpok thong fawba maipakna sabadana chana sangai festival gi chinik bak phawba ningthi jana semgot sagalakhiba cooperation asiba hojik pangtholiba Manipur sangai festival da chanafam leitaba cooperation ama oina thamlakpasini haina sufongdong narakpa yaure nupi ama bu luhongduna yumban Minagani Thaza Halaga Hanjin Ikai Kumnaba Manghanbiba Naupuba Angang Lokto Hanbana Jingbagi Maralda Keralagi MLA Amagi Mathakta Police na case Lokale Yamna Tangna Thokpa Thaudo Amada Keralagi MLA Amana Nupi Amabulu Hongduna Yumban Punsida Khongda Minaragani Haibigi Namthak Tawduna Thaza Halaga Hanjin Ikai Kumnaba Manghanbiba Amasung Nupi Aduna Naupurak Laba Phawbada Namduna Angang Lokto Hanba Yauna Tongan Ba Charging Tawraduna Police na Mahaki Mathakta Regular FIR case ama register Tawduna Lokhat Khrei Kerala Police na case ama laukhatlaba MLA adugi maming Rahul Mamkuta Thil Kawi Maha Keralagi Palakar Assembly Constituency gi MLA sigi mayokta mahakna ikai khumnaba manghanbiraba nupi adugi imung manung yauna victim masamang na ngarang Chief Minister Pinarayi Vijayan office ta laktuna wakalakibadi victim amasung mahaki imung gi miyoy singna wakalakpadagi Thiruvananthapuram Rural District Police Chief K.S. Sudarshan na luching mati mamana victim nupi asigi statement laukre aduga ngasi anganba ayukta Baliamala Police Station na MLA asigi mathakta regular FIR case ama register tawduna laukhatkibani adumoinama Police Station asina MLA asigi mathakta case asi laukhalabasu tawdok tholiba adugi matung ina case adu Namam Police Station da transfer tawkre hari police ki maikaidigi MLA asigi mathakta case asi laukhatpa khaktana tana Natim Karagi Judicial Magistrate First Class tagi police ki maikaidigi case asiga mari leinana victim nupi asibu BNSS ki section 183 gi makhada ma ki statement in camera da lobinaba prayer tawragani hana sufongdokre case asida MLA asi khaktana tana mahana doctor gi prescription yaudana nupi aduna naw purakpa angang lauthongna bagi damak pijakhiba hidak langthak singa mari leinana Pathan Mathit Tadagi business taba Jovi Thomas Koba Meeoi amasu case asida anisuba accused oina police na charge tawri hari makhoi anida tawriba charging gi manungda drugs and cosmetics act pu khongoinaba amasung medical termination of pregnancy act ki provision sing thugaibagi charge su yauri Lanka da ichaw amasung chingning khaiduna sikhiba migi masing yankhai ga taruk yaukre Sri Lanka da ichaw amasung chingning khaiduna sikhiba migi masing yankhai ga taruk yaukibaga loinana Meeoi kunga mathoi thiba khangdana leiri hana Disaster Management Center DMC na phongdorok paga loinana ngasi laingang na leiba adu da public holiday lauthokre essential service sing di laingang na lauthokiba public holiday da konsen khidei haukiba pung humphudara ga nithoi da ithat leibak
ꯑꯗꯨꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯐꯠꯆꯤꯜꯂꯛꯈꯤꯗꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 94 ꯁꯤꯈꯤꯕꯒꯤ ꯄꯥꯎꯗꯝ ꯂꯩ ꯍꯥꯏꯅꯁꯨ DMCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛꯅ ꯉꯁꯤ ꯄꯕ꯭ꯂꯤꯛ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯐꯠꯆꯤꯜꯂꯛꯇꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯃꯨꯡ 12,318ꯒꯤ ꯃꯤꯑꯣꯏ 94,930 ꯔꯣꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯦꯛ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯑꯌꯨꯛ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯔꯤꯟꯀꯣꯃꯥꯂꯤ ꯃꯌꯥꯗ ꯁꯥꯏꯀ꯭ꯂꯣꯅꯤꯛ ꯁ꯭ꯇꯣꯔꯝ ꯗꯤꯠꯍꯋꯥ ꯊꯣꯛꯈꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯗꯤꯠꯍꯋꯥ ꯇ꯭ꯔꯤꯟꯀꯣꯃꯥꯂꯤꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯀꯤꯂꯣꯃꯤꯇꯔ 50 ꯔꯣꯝ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗꯁꯨ ꯍꯨꯝꯈꯤ꯫ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 70-80ꯒꯤ ꯆꯥꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 40-60 ꯐꯥꯎꯕ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯍꯥꯏꯅ ꯋꯦꯗꯔ ꯕ꯭ꯌꯨꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫